May ahumdagi lanjenaduna hauzik Imphal East ke Akampat Relief Camp leiriba miyamna tangdu leitaba fibamda hanjindriba fauba makalamatagi election da saruk yaningdri. Governor Anusuya Uike na High Court of Manipur lingkhat kiba asana Manipur gi miyam da achumba wayal fanghanna bohatna bagi tangkak amani haina fongdokre. NCTE gi Kangman Wangmada DM College of Teachers Education the contract ki ozam mari posting pi bada chenabo officials singi mathakta action lokhat kadabani haina desamna demand tawrakli. Russia da ISIS Khorasan gi combat dress set with terrorist singna miyam marakta nongmai amadi bomb sizinaduna attack chathabada miyoi humfu sikre miyoi chama hena asoga panangkre. Amasung ahum suba Northeast Games ta Manipur na punna medal chama kuntra longduna ahum lak suba oina Games sigi overall champion oiba ngamkre.